Malem pumbada leptana sandorokli ba laina lechat COVID-19 asi miyam changna lan thengnari. Yumdigi mapan hek thorakpada face mask subsoi soidana hapiyo. Miyam tinfam singda physical distancing yamdrabda phutoruk lamna lebiyo. Khut sa toina sabon sizinaduna hamdokpiyo. Natraga hand sanitizer sizinabiyo. Daraka laitana yumdagi mapan thokpiganu. Hairiba chatna kangnon sing asi mipum khudingna fazana inladi laichat asidigi kanba ngamgani khali. COVID-19 gi hidak vaccine hojik fawadi laitribanina isa na chana pathap sing asi tangai fadana inba mathau tai. Tamenglong amasung None Jila da lairiba mipum khudingnasu isa na daita khangna laingangna matam gi lo chalairiba sing asi infam thoki. Madu oiraba kandada tinjang kaijang daba hiram khudingda chawkhatpa jila adu oigani haina khali. Ngarang fawagi reporta Temenong Jila da COVID-19 dagi sikeba mioi mari sure. Amasung punna mioi chamapan marifu positive oiba thengnaki. Amarumda None Jila da COVID-19 na sikeba punna mioi ohum sukre. Aduga mioi chauhum nifuhum doida positive oiba thengnaki. Hauzik COVID-19 pandemic crisis dagi miyam waringay da mahusagi prakatina thohanba ahongba kaya uba fangli. Nungju pantha ritu natragasu handak numit kharanigi mamangda nong leptana chubadigi sahigi mahi marong lokpa matamda yamna khodong sadaba lawmi singna thengnari. Hauzik None amasung Temenong Jilagi mafam kaya da nong na khawdokhraba faw kaya matong chongduna manghalle. Akutpa lofam kaya ising thumjille matam sen kaya tingduna wana nomjekiba sing arembada tahalle. Hauzik lawmi kaya tawfam khangdana kokta khut haptuna thamoi sokna khangdi. Punamak ase malemgi aing ashagi khal kaitharak padigini haina environmentalist singna mot pinarakli. Tamenglong None Jila faudana chatliba miyamna New Kasa Road hainasu khangnaba Imphal Jiri lambi National Highway 37 gi fibam asukki matik fasilaktre. Mafam kiyana akut atong koiras thadaba yet nakta mauksong kayana pik thalle. Kalbert Pakadren mafam kiyana laitabanina lambi asi suksinba henbani. Hauzik NSIDCL gi makhada contract lawduna shuriba RK Fortune Developer Private Limited ki thabak khusu asigi mawong peningai oide. Misin kharaga labor kharaga khakta nadi lambi ase fajaba thakta semba amasung matam sana loiba sungamoy. Maram aduna Manipur laingak na National Highway 37 asibu kupna ingsinba bibak tungan na thambiduna monitor tobiradi afaba oigini khali. Ministry of Road Transport and Highway na paisa kaya kaitharakli ba asi ingnaluragadi lambi asi improvement amat leite haibatai. Hauzik miyamna sonaba hore NSIDCL dagi BRTM na pairingai da lambi asi maintenance fazana tawi. Maramdi kilometer sani kun samba lambi pareng asida labor singi work site camp kilometer manga dagi kilometer tara fawagi manungda thambiduna maintenance fazana tauramki. Amasung laborgi masingsu matamduna yamna leikhi. Imphal Jiri lambigi taubam khul amadi awang khul lamgi marakta leiba irang turengi mathakta sahi 35 gi mamangda amuk nauna pangkhatkiba yotki belly bridge adu ngarang November gi tang amma da laingoi pik thanna puba trak ama thong aduda lalingai da khanghaudana pulap tattuna irang turenda gariga loinana lupsin khibadegi hauzik Manipurgi lifeline oiriba lambi esse mafam atopaka fauna bangamdre. Hauzik fawba truck adugi driver gi asiba haksang thiba fangdri. Adubu laibak faduna gari adugi hindimendi samna na nanthokna kanhaure. Hauzik NDRF amasung SDRF ki apunba team mafam aduda kem tawduna mangkhiba driver adugi haksang phangnaba honnari amasung mafam aduda leiba local volunteer sing CRPF personnel sing Assam Rifles Army Police na mateng pangduna search operation amasung toren manungda lupsinkhiba tarak adu hydra machine excavator crane sizinaduna jingkhanaba honnari. Adubu nongsingi fibam phatabana amasung irang turengi imai hengalapana khudong sadaba kiyadi mayuknari. Marak asida taubam irang khulgi khunja singna COVID-19 pandemic ki marakta wana leringai da thong asi athubada paka bridge sembinaba sarkada appeal tawrakdi.
amabu oire state sarkana matamga chunaba paka bridge athubada sembi drab fawbadi mipum khoding wana hingkini